ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ episode 4 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ episodeꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ episodeꯀꯤ ꯑꯔꯣꯏꯕꯁꯤꯡꯗ ꯎꯈ꯭ꯔꯦ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧꯁꯨ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛ ꯂꯧꯗꯨꯅ ꯑꯣꯏꯈ꯭ꯔꯕꯅꯤ ꯕ꯭ꯔꯤꯗꯥꯁꯨ ꯌꯪ ꯔꯦꯒꯅꯔꯁꯟ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯇꯤ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯃꯈꯣꯏꯅꯤ ꯗꯤꯜ ꯑꯃ ꯂꯩꯅꯈꯤꯕꯗꯒꯤ ꯌꯪ ꯔꯦꯒꯅꯔꯁꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯑꯁꯤ ꯌꯥꯎꯈꯤꯗꯦ ꯌꯪ ꯔꯦꯒꯅꯔꯁꯟꯅ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯕ꯭ꯔꯤꯗꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯁꯤ ꯃꯄꯤꯔꯥꯡ ꯆꯦꯟꯅ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯒ episode ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ episode 4 ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯁꯤꯟꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯎꯇ꯭ꯔꯦꯠꯁꯤ ꯈꯣꯡ ꯑꯃꯗ ꯏꯔꯨꯗꯨ ꯂꯩꯔꯝꯂꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯉꯁꯤꯁꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯗꯥꯅ ꯁꯤꯟꯕꯤꯗꯨꯅ ꯃꯦꯗ꯭ꯔꯤꯗ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯃꯦꯗ꯭ꯔꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯣꯗꯥꯅ ꯅꯥꯎꯀꯣꯟꯕ ꯃꯁꯥꯅ ꯄꯣꯛꯆꯕꯗꯤ ꯅꯠꯇꯕ ꯃꯆꯥꯗꯧꯅ ꯌꯣꯛꯆꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯤꯕꯨ ꯑꯣꯗꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯪ ꯑꯣꯗꯥ ꯑꯁꯤꯅꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯝꯖꯩ ꯃꯍꯥꯛꯅꯗꯤ ꯃꯦꯗ꯭ꯔꯤꯗꯁꯤ ꯎꯇ꯭ꯔꯤꯠꯀ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯁꯤꯗ ꯃꯥꯗꯤ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯌꯥꯊꯪꯅꯤꯅ ꯃꯁꯤꯗ ꯃꯥꯅ ꯌꯦꯠꯂꯨꯕꯁꯨ ꯉꯝꯗꯦ ꯃꯍꯥꯛꯅꯁꯨ ꯎꯇ꯭ꯔꯤꯠꯄꯨ ꯃꯐꯝꯁꯤꯗꯒꯤ ꯀꯧꯕ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭रे ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯈ꯭ꯔꯕ ꯋꯦꯁꯦꯛꯁꯀꯤ ꯁꯦꯅꯥꯄꯇꯤ ꯂꯤꯑꯣꯐ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒ ꯆꯔꯆ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯒ ꯉꯁꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯦꯗ꯭ꯔꯤꯗ ꯍꯥꯏꯔꯤꯕ ꯀꯩꯅꯥ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯌꯧꯔꯛꯎꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯗ ꯇꯝꯂꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯁꯨ ꯑꯣꯗꯥ ꯍꯣꯏꯅ ꯃꯦꯗ꯭ꯔꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯔꯆꯀꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅꯁꯨ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯦꯗ꯭ꯔꯤꯗ ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒꯤ ꯗꯥꯏꯇ ꯑꯁꯤ ꯁꯤꯟꯅꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯎꯇ꯭ꯔꯤꯠꯅ ꯃꯦꯗ꯭ꯔꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯉꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯋꯦꯁꯦꯛꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯔꯇꯤ ꯈꯔ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯕꯦꯕꯟꯕꯛꯄꯨ ꯐꯪꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯎꯇ꯭ꯔꯤꯠꯀ ꯃꯦꯗ꯭ꯔꯤꯗꯀ ꯂꯤꯑꯣꯐ꯭ꯔꯤꯛꯀ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯦꯗ꯭ꯔꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯃꯪꯁꯤ ꯐꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯗꯦꯟꯁ ꯈꯔꯁꯨ ꯍꯥꯏꯕꯗꯤ ꯕꯥꯏꯀꯤꯡꯁ ꯈꯔꯁꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯎꯃꯪꯁꯤ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯁꯤꯁꯨ ꯎꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯀ ꯂꯤꯑꯣꯐ꯭ꯔꯤꯛꯀꯅꯁꯨ ꯃꯈꯣꯏꯗ ꯗꯦꯟꯁꯤꯡꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯕꯨ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯗꯤ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯃꯈꯣꯏꯕꯨ ꯎꯔꯝꯗꯕꯤ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯃꯦꯗ꯭ꯔꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯈꯨꯡꯒꯪꯁꯤ ꯌꯧꯔꯦ ꯃꯥꯒꯤ ꯑꯣꯏꯕ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯄꯥꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯒꯤ 10% ꯏꯁꯣꯔꯒꯤꯗꯃꯛ ꯆꯔꯆꯁꯤꯡꯗ ꯀꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯤꯁꯤꯁꯨ ꯃꯦꯗ꯭ꯔꯤꯗꯅ ꯎꯇ꯭ꯔꯤꯠꯇ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯃꯈꯣꯏꯅ ꯈꯨꯡꯒꯪꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯦꯗ꯭ꯔꯤꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯄꯤꯕ ꯄꯩꯁꯥ ꯈꯔꯁꯤ ꯌꯦꯟꯊꯣꯛꯇꯨꯅ ꯃꯌꯥꯝꯁꯤꯗꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯎꯇ꯭ꯔꯤꯠꯄꯨ ꯃꯁꯛ ꯃꯃꯤꯡ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯎꯇ꯭ꯔꯤꯠꯅ ꯃꯦꯗ꯭ꯔꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯂꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯁꯨ ꯅꯠꯇꯦ ꯌꯥꯝ ꯄꯥꯝꯂꯨꯕꯒꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯔꯝ ꯕꯦꯕꯟꯕꯛꯇꯨ ꯐꯪꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯅꯕ ꯃꯐꯝꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯉꯣꯜ ꯃꯦꯗ꯭ꯔꯤꯗꯄꯨ ꯂꯧꯔꯕꯅꯤꯅ ꯃꯐꯝꯁꯤꯒꯤ ꯁꯤꯇꯤꯖꯦꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯑꯁꯥ ꯆꯥꯎꯅ ꯊꯥꯖꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯩꯔꯛꯄꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯁꯨ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯗ꯭ꯔꯤꯗꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯏꯔꯨꯖꯗꯨꯅ ꯂꯩꯕꯁꯤꯁꯨ ꯃꯄꯨꯔꯣꯏꯕ ꯎꯇ꯭ꯔꯤꯠ ꯍꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯍꯣꯏꯅꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯃꯪꯒꯤ ꯖꯒꯥ ꯑꯃ ꯐꯥꯎꯗꯨꯅ ꯕꯥꯏꯀꯤꯡꯁ ꯈꯔ ꯂꯥꯛꯄꯁꯤꯁꯨ ꯎꯔꯤ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯅ ꯒꯨꯇ꯭ꯔꯨꯝꯒꯤ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯕ꯭ꯔꯤꯗꯥꯒ ꯌꯪ ꯔꯦꯒꯅꯔꯁꯟꯒꯒꯤ ꯀꯥꯡꯕꯨꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤ ꯃꯈꯣꯏ ꯄꯨꯟꯁꯤꯟꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯨꯇ꯭ꯔꯨꯝꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯨ ꯊꯨꯒꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯎꯇ꯭ꯔꯤꯠꯅ ꯂꯥꯞꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯔꯦꯒꯅꯔꯁꯟꯒ ꯕ꯭ꯔꯤꯗꯥꯒꯅꯁꯨ ꯃꯤ ꯈꯔꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯁꯨ ꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡ ꯋꯤꯟꯆꯦꯁꯇꯔꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯕꯥꯏꯀꯤꯡ ꯃꯌꯥꯝ ꯑꯃ ꯋꯦꯁꯦꯛꯁꯇ ꯂꯥꯟꯗꯥꯕ ꯂꯥꯛꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯇꯁꯨ ꯂꯣꯏꯅ ꯇꯝꯈ꯭ꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯔꯝꯗꯤ ꯒꯨꯇ꯭ꯔꯨꯝꯒ ꯎꯕꯥꯒꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯝꯕꯒꯤꯗꯃꯛ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯖꯍꯥꯖꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯕ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯍꯟꯗꯛꯇꯤ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯈꯟꯗꯨꯅ
ꯌꯥꯟꯐꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯂꯥꯟꯐꯝꯒꯤꯗꯃꯛ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯋꯤꯟꯆꯦꯁꯇꯔ ꯊꯥꯗꯣꯔꯛꯈ꯭रे꯫ ꯎꯇ꯭ꯔꯦꯠꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯗ꯭ꯔꯤꯗꯄꯨ ꯃꯐꯝꯁꯤꯗ ꯊꯝꯃꯝꯂꯒ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛ ꯆꯠꯈ꯭रे꯫ ꯃꯦꯗ꯭ꯔꯤꯗꯅꯁꯨ ꯃꯄꯨꯔꯣꯏꯕ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯐꯝꯁꯤ ꯃꯥꯏ ꯄꯥꯛꯆꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭रे꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯨꯆꯤꯡꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯖꯒꯥ ꯑꯃꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯚꯥꯏꯀꯤꯡꯁꯤꯡꯁꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭रे꯫ ꯃꯁꯤꯗ ꯇꯥꯟꯖꯥ ꯏꯆꯥ ꯆꯥꯗꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯎꯇ꯭ꯔꯦꯠꯇ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯗꯣꯔꯛꯂꯤ, ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯗꯥꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯎꯇ꯭ꯔꯦꯠꯄꯨ ꯃꯦꯗ꯭ꯔꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯄꯤꯁꯟꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯋꯦꯁꯦꯛꯁꯤꯗ ꯂꯩꯍꯜꯂꯤꯕꯁꯤ ꯅꯪꯒ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀ ꯌꯥꯅꯈꯤꯕ ꯆꯍꯤ ꯑꯃ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔ ꯐꯥꯎꯕ ꯃꯐꯝꯁꯤ ꯊꯥꯗꯣꯛꯄ ꯉꯝꯗꯅꯕ ꯑꯃꯗꯤ ꯅꯪꯒꯤ ꯕꯦꯕꯟꯕꯛꯀꯤ ꯃꯉꯥꯟ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯣꯏꯅ ꯇꯝꯊꯣꯛꯂꯨꯔꯦ꯫ ꯎꯇ꯭ꯔꯦꯠꯅꯁꯨ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯂꯣꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯃꯔꯩ ꯁꯨꯝ ꯇꯧꯔꯛꯑꯝꯕꯗꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯔꯩ ꯐꯥꯎꯕ ꯌꯥꯎꯁꯜꯂꯛꯂꯦ꯫ ꯇꯁꯦꯡꯕꯗꯤ ꯎꯇ꯭ꯔꯦꯠꯇꯤ ꯅꯣꯇ꯭ꯔꯝꯕꯤꯌꯥꯒꯤ ꯕꯦꯕꯟꯕꯛꯇ ꯄꯣꯛꯆꯔꯕꯁꯨ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯗ ꯕꯞꯇꯥꯏꯖ ꯇꯧꯈ꯭ꯔꯕꯁꯨ ꯃꯥꯅ ꯆꯥꯎꯔꯛꯈ꯭ꯔꯤꯕꯁꯤꯗꯤ ꯚꯥꯏꯀꯤꯡꯁ ꯃꯔꯛꯇ ꯆꯥꯎꯔꯛꯈꯤꯕꯅꯤꯅ ꯙꯔꯃ ꯑꯅꯤꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯏꯁꯣꯔ ꯑꯅꯤꯃꯛ ꯎꯗꯤꯟ ꯑꯃꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯁꯣꯔ ꯑꯅꯤꯁꯤꯁꯨ ꯃꯥꯅ ꯂꯣꯏꯅ ꯊꯥꯖꯩ꯫ ꯑꯅꯤꯃꯛꯁꯤꯗ ꯃꯍꯥꯛꯅ ꯈꯦꯟꯅꯕ ꯑꯃꯠꯇ ꯊꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯃꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯨꯞꯇꯨꯅ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯁꯤꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯎꯇ꯭ꯔꯦꯠꯇ ꯍꯥꯏꯔꯤ ꯗꯦꯟꯁꯤꯡꯅ ꯍꯥꯏꯕꯗꯤ ꯚꯥꯏꯀꯤꯡꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯕꯨ ꯅꯤꯡꯂꯤꯕꯗꯨꯗꯤ ꯃꯈꯣꯏꯅ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝꯕꯨ ꯃꯨꯟꯅꯕꯒꯤꯗꯃꯛ ꯅꯤꯡꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯂꯤꯕꯗꯨꯗꯤ ꯃꯁꯥ ꯈꯛꯇꯒꯤ ꯈꯜꯂꯒ ꯅꯤꯡꯕꯅꯤ꯫ ꯃꯈꯣꯏꯗ ꯉꯥꯛꯄꯤꯕ ꯂꯩꯇꯦ, ꯀꯠꯊꯣꯛꯄꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯗꯨꯕꯨ ꯀꯔꯝꯕ ꯂꯥꯏ ꯈꯨꯅꯤꯡꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ꯫ ꯎꯇ꯭ꯔꯦꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ, ꯅꯈꯣꯏꯅ ꯉꯁꯤ ꯆꯔꯆꯇ ꯂꯥꯏ ꯅꯤꯡꯕꯒꯨꯝ ꯚꯥꯏꯀꯤꯡꯁꯤꯡꯒꯤꯁꯨ ꯂꯩꯔꯤꯕ ꯎꯃꯪ ꯋꯥꯃꯪ, ꯂꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗꯤ ꯄꯥꯠ ꯇꯨꯔꯦꯟꯅꯆꯤꯡꯕꯁꯤꯡꯁꯤ ꯃꯈꯣꯏꯒꯤꯗꯤ ꯆꯔꯆꯅꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤꯗꯤ ꯏꯁꯣꯔ ꯑꯣꯗꯤꯟ ꯂꯩ꯫ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯥꯒꯤ ꯖꯒꯥ ꯍꯥꯏꯕ ꯑꯃꯠꯇ ꯈꯥꯏꯗꯣꯛꯇꯦ꯫ ꯅꯈꯣꯏ ꯈꯛꯇꯅ ꯈꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯛꯂꯤ꯫ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯐꯅ ꯌꯦꯠꯅꯔꯕꯁꯨ ꯁꯥꯎꯅꯕ ꯑꯃꯗꯤ ꯈꯥꯏꯗꯣꯛꯅꯕꯒꯤ ꯃꯇꯝꯗꯨꯗꯤ ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯌꯦꯠꯅꯔꯤꯕ ꯃꯔꯩꯁꯤ ꯂꯣꯏꯁꯟꯗꯨꯅ ꯑꯗꯨꯃꯛ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯃꯤꯟꯅꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯎꯇ꯭ꯔꯦꯠꯇꯒꯤ ꯑꯅꯧ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯀꯌꯥ ꯑꯃ ꯇꯥꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ, ꯃꯁꯥ ꯁꯣꯟꯖꯔꯕꯁꯨ ꯃꯀꯣꯛꯇꯤ ꯌꯥꯝ ꯂꯩꯕ ꯌꯥꯝ ꯁꯤꯡꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭रे꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯨꯆꯤꯡꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯋꯥꯔꯝ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯖꯒꯥ ꯑꯁꯤ ꯇꯁꯦꯡꯕꯗꯤ ꯒꯨꯇ꯭ꯔꯨꯝ ꯍꯣꯏ, ꯌꯪ ꯔꯦꯒꯅꯔ ꯍꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯑꯣꯏꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯈ꯭रे꯫ ꯃꯁꯤꯗ ꯒꯨꯇ꯭ꯔꯨꯝꯗꯤ ꯃꯐꯝꯁꯤꯒꯤ ꯆꯔꯆꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝꯗꯨꯅ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯥꯅ ꯃꯐꯝꯁꯤꯗ ꯅꯦ ꯇꯥꯅ ꯂꯩꯔꯒꯦꯁꯨ ꯈꯟꯈ꯭रे꯫ ꯑꯗꯨꯕꯨ ꯌꯪ ꯔꯦꯒꯅꯔꯅꯗꯤ ꯋꯦꯁꯦꯛꯁꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯥꯏꯊꯤꯕ ꯂꯣꯏꯅ ꯄꯤꯔꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯤ ꯃꯥꯏꯊꯤꯕ ꯃꯊꯪ ꯃꯊꯪ ꯄꯤꯔꯝꯂꯒ ꯁꯨꯝ ꯃꯈꯥꯔꯣꯝ ꯄꯥꯡꯅ ꯍꯥꯏꯊꯈꯤꯕꯁꯤ ꯄꯥꯝꯂꯤ꯫ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯃꯣꯠꯁꯨ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯌꯪ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯁꯤ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯈꯤꯕ ꯄꯥꯝꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯟꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯍꯣꯏ, ꯎꯇ꯭ꯔꯦꯠ ꯍꯣꯏꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯌꯪ ꯔꯦꯒꯅꯔꯁꯟ ꯍꯣꯏꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯒꯨꯇ꯭ꯔꯨꯝ ꯎꯕꯗ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯂꯤ, ꯃꯔꯝꯗꯤ ꯒꯨꯇ꯭ꯔꯨꯝꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯒꯤꯗꯃꯛ꯫ ꯃꯁꯤꯗ ꯒꯨꯇ꯭ꯔꯨꯝꯅ ꯑꯃꯨꯛ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯊꯦꯝꯃꯛꯂꯤ, ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯦꯁꯦꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥꯔꯣꯝꯗ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣꯝꯅ ꯊꯥꯖꯕꯤꯗ꯭ꯔꯒ ꯊꯥ ꯑꯃ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯀꯟ ꯑꯅꯤꯁꯤ ꯈꯨꯠ ꯊꯥꯅꯗꯅꯕꯒꯤꯗꯃꯛ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯤ ꯈꯔ ꯈꯔ ꯆꯦꯟꯖ ꯇꯧꯊꯣꯛꯅꯗꯨꯅ ꯂꯩꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯒꯨꯇ꯭ꯔꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯌꯥꯗꯨꯅ ꯊꯥ ꯑꯃꯁꯤꯗꯤ ꯃꯤꯑꯣꯏ ꯈꯔ ꯈꯔ ꯆꯦꯟꯖ ꯇꯧꯊꯣꯛꯅꯗꯨꯅ ꯂꯩꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯌꯥꯅꯈ꯭रे꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥ ꯑꯃ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯒꯗꯧꯔꯤꯕꯁꯤ ꯎꯇ꯭ꯔꯦꯠꯀ ꯐꯥꯗꯔ ꯁꯦꯜꯚꯤꯁ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒ ꯂꯥꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯒꯨꯇ꯭ꯔꯨꯝꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯤ ꯎꯇ꯭ꯔꯦꯠꯄꯨ ꯍꯥꯠꯄ ꯌꯥꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯃꯌꯥꯝꯁꯤꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯎꯇ꯭ꯔꯦꯠ ꯍꯣꯏꯁꯨ ꯚꯥꯏꯀꯤꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯕ꯭ꯔꯤꯗꯥꯒ ꯌꯪ ꯔꯦꯒꯅꯔꯁꯟꯒ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅꯤꯅ ꯃꯐꯝꯁꯤ ꯑꯗꯨꯃꯛ ꯍꯩꯅꯩ꯫ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥꯒ ꯌꯪ ꯔꯦꯒꯅꯔꯁꯟꯒꯁꯨ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯎꯇ꯭ꯔꯦꯠꯅ ꯈꯪꯂꯦ꯫ ꯃꯁꯤꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯃꯈꯣꯏ ꯍꯨꯝꯁꯤ ꯍꯧꯖꯤꯛ ꯃꯇꯝ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯔꯨꯗꯕ ꯎꯅꯔꯨꯗꯕꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯈ꯭रे꯫ ꯎꯇ꯭ꯔꯦꯠꯅꯁꯨ ꯃꯐꯝꯁꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯒꯨꯝꯅ ꯈꯟꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭रे꯫ ꯍꯧꯖꯤꯛ ꯋꯦꯁꯦꯛꯁ ꯂꯣꯝꯗꯁꯨ ꯎꯇ꯭ꯔꯦꯠꯀꯤ ꯂꯣꯏꯅꯕꯤ ꯃꯦꯗ꯭ꯔꯤꯗꯁꯤ ꯊꯥ ꯁꯨꯔꯛꯇꯨꯅ ꯎꯇ꯭ꯔꯦꯠ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯈ꯭रे꯫ ꯁꯣꯝꯗ ꯒꯨꯇ꯭ꯔꯨꯝꯅꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯎꯕꯥꯅ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ ꯊꯥꯗꯣꯛꯂꯝꯂꯒ ꯋꯦꯁꯦꯛꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯃꯥꯔꯁꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯋꯦꯁꯦꯛꯁ ꯇꯝꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈ꯭रे ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯒꯨꯇ꯭ꯔꯨꯝꯅꯁꯨ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯍꯧꯖꯤꯛ
ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯒꯗꯕꯅꯤꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯌꯥꯝ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯎꯇ꯭ꯔꯤꯠꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯐꯥꯗꯔ ꯁꯤꯜꯗ꯭ꯔꯤꯛ ꯑꯁꯤ ꯊꯥꯡꯅ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯐꯝꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯈꯪꯉꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯒꯨꯇ꯭ꯔꯨꯝꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯁꯨ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯒꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯕꯥꯏꯀꯤꯡꯁ ꯒꯨꯇ꯭ꯔꯨꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯪꯁꯜꯂꯕꯁꯨ ꯎꯇ꯭ꯔꯤꯠꯄꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯂꯥꯛꯆꯅ ꯍꯥꯠꯄꯁꯤ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯎꯇ꯭ꯔꯤꯠ ꯃꯊꯟꯗꯒ ꯒꯨꯇ꯭ꯔꯨꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯌꯪ ꯔꯦꯒꯅꯔꯁꯟꯁꯤꯁꯨ ꯂꯥꯛꯂꯤ ꯃꯍꯥꯛꯅꯁꯨ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯈꯠꯅꯔꯤꯕꯁꯤ ꯈꯥꯝꯇꯣꯛꯂꯤ ꯑꯗꯨꯕꯨ ꯎꯕꯥꯅꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯔꯤ ꯃꯁꯤꯗ ꯌꯪ ꯔꯦꯒꯅꯔꯁꯟꯅ ꯆꯪꯁꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯅꯥꯎ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯄ ꯄꯥꯝꯂꯕꯗꯤ ꯌꯪ ꯔꯦꯒꯅꯔꯁꯟ ꯑꯩ ꯍꯥꯟꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯒꯨꯇ꯭ꯔꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯌꯪ ꯔꯦꯒꯅꯔꯁꯟꯒꯤꯁꯨ ꯃꯐꯝꯁꯤꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯌꯪ ꯔꯦꯒꯅꯔꯁꯟꯅ ꯎꯇ꯭ꯔꯤꯠꯁꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯁꯥꯐꯔꯣꯏ ꯈꯪꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯊꯪꯁꯤ ꯄꯤꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯨ ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯤꯡꯊꯛ ꯑꯃꯗ ꯀꯥꯔꯛꯂꯤ ꯑꯗꯨꯒ ꯆꯤꯡ ꯃꯇꯣꯟꯁꯤꯗ ꯎ ꯑꯀꯪꯕ ꯃꯌꯥꯝ ꯑꯃ ꯄꯩꯁꯟꯗꯨꯅ ꯃꯍꯥꯛꯅ ꯃꯩꯖꯥꯎ ꯑꯃ ꯍꯧꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯕꯥꯏꯀꯤꯡꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯀꯗꯣꯔꯦ ꯍꯥꯏꯕ ꯁꯥꯏꯟ ꯑꯃ ꯇꯧꯔꯤꯕꯅꯤ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ